Bisnupur district ki manung chena laiba Patlau Madhopta Manipur police ki commando oina thabak tauramba imalaiba ki damak ta thawai na pontha pikhraba Pukrambam Ranbir Elias na naw sing lekhidabagi chahi gi kumon pangthokre haukiba chahi kumja lising ani ga supna kolumdoi gi me gi tang ahumda Churachandpur da kuki khulai paiba singna rally ama chatlaba matungda maitaina khundariba mafam singda changlaktuna yum kai mai thaba amadi miot minai kya chatharakpa haurakhibaga mari leinana kumjali singani gi supna kulumdoi gi July gi tang tareta kwathada Pukrambam Ranbirna duty tawringaida makokta nongmaina panduna leikhidabani Pukrambam Ranbir Elias na naw sing leikhidabagi chahi gi kumondi pangthokle adubu lamdam asda thokliba irangdi loiba naidri (46 Battalion Assam Rifles na Waikhong Police Team amadi CDO Kakching Team singa khusamnaduna Kakching Unit Commando OC C Company 46 Battalion Assam Rifles G Company 131 Battalion BSF ki platoon amagi command makhada thiba humbagi thabak chathabada khulai kaya fagat pangamkhre Additional SP Operation amadi SP Kakching Operation ki makhada chathakiba thiba humbagi thabak aduda Waikhong Lawfuching area dagi Fagat Kraba Kutlai Sing Adudi 81mm mortar cell misfire rusted ama .36 HE grenade ani amadi cover yauba smoke cell anini hiramasigi matangda Waikhong police ta case ama laukhatkre Mahairoi singbu takpi tambiriba oja singda puba thangba ngamloidaba demand kaya tawrokpabu yaningdaba phongdokladuna Teachers Community Government of Manipur gi makhada leiba ZDO Zone 1 Imphal West na sinduna Naurem Thong Bazar da leiba Late Yumnam Keso Community Hall da yaning da bafongdoktuna wakat mifam ama chathakre ngasi gi wakat mifam aduga mari leinana Sinam Nodia Upper Primary School gi Head Mistress Laishram Dhaneshwari na phongdorakpada tha asigi tang 18 da NCERT gi hall da Manipur da lariba ozapom namaki oiba mifam ama pangthoklaba matungda numit aduda takiba warep ki matung inna ngasi gi mifam asi pangthokpani Lairik Laishu gi sector da ahen batiman kaya tawrokpa asina Mahairoi singbu afaba lambi da lamjing libo oza singda wakal da charang na bapokhalakpa asina karamna Mahairoi singbu afaba lambi da lamjingani Manipur da haukiba me ahumdagi ngasi fauba chatharakliba lan asida oza singi maikai dagi shu angamba mateng kaya pangduna lakliba asida natana demand tawrokpa matamda akaknaba selgi masing thamlakpa asina oza singda puba thangba ngamloidaba achauba potlum ama thangatliba asi tawbiganu oza singbu maning makhatamba Mahairoi singbu mahi masing takpa fanghanbiyu hainasu phongdokhi Leibak asigi nongchup amadi mayai thangbada leiba state singda lakadoriba numit kharani asida akanba moongda nong taragani haina India Meteorological Department IMD na hairi IMD gi matung inna Gujarat Konkan Goa amadi Maharashtra da hayeng fauba sathina kanna nong chugani hairi Karnataka amadi Odisha da su hayeng fauba nong kanna chukhigani hairi Jiribam district ta kukila laubani chingnaba singna maitegi yum mai thaba leptri ngarang numidang pung 8 khara helakpa dwaida borobekra da leiba haikruzam manitom sing kauba magi yum kuki marni chingnaba singna mai tharamle Police station dagi kilometer chamri rom lapna leiba mafam oibana police amadi CRPF ki personnel singna mai kanbagi thabak chathaki adubu yum adugi ayamba saruk maina chakre hairi borobekra da leiba maitai singna asukuiba matam asi maitai singi maral mathum matik chana ngakpa ngambidaba lainga ki mathakta pendaba kaya phongdorakli Lairiba khoi state government namadi central government gi mieng chanchan biraga akhoi si lairiba pham asida search operation chathabiraga si mai thabiriba kano singje khoi kuki mar dalhongba singje takhai bina bai damakta khoina lairiba parja gi site gi khoina yam ano pressure ma khoi kano
तौजरी अखोई स्टेट गवर्नमेंट अमदी अखोई सेंट्रल गवर्नमेंट की लेरिबा डिप्लॉय तौबे मयाम से मथौ तौहनबिउ अखोई कनु अयुं दिनखक कनो तौरग ड्यूटी तौरगा अखोई संदांग थांगसिदि पोथाबा इफेम द तौहनबिगनु मोगी चप चप 24 आवर्स मोगी फुल ड्यूटी तौहनबिउ हाइबा कनो से थमजरा मतांग से लुचिनजे मणिपुरदा हौखिबा पुंग कुनमरीदा मफम खरदा चरांगनबा लेरबसु लाक्सिनबा ngamखि हाइना मणिपुर पुलिस कंट्रोल रूम दई थादोरकपा चेरोल अमना खंगलकली हानगुमना चिंग अमदी तंपा की चिंगनिनिगाय ओइबा मफम सिंगदा सिक्योरिटी फोर्स ना थीबा हुंबगी थबक चथबदा मिफामी पुन्नत्रगा खुलाई फाबगी पाउदी लेते नेशनल हाईवे 2 दा चंद्रबा याद्रबा पोटलम सिंह पुबा गाड़ी चनीगा मरफू सिक्योरिटी की अकनबा चेक्सिन थौरांग मरकता इम्फाल तमना पुसिलखरे मणिपुर की चिंग अमदी तंपा की तोंगान तोंगान बा मफमदा चेक पॉइंट चामगा सुपना अमा हांगतोखिबगा लोइनना तोंगान तोंगान बा थौदोक्ता चेनबा मियोय मरफुतरा निपान फागत पंगमख्रे हाइरी मियामना तोकंगादा थाजबिदनबा अपील तौरपगा लोइनना करिगुंबा हिरम अमगी मतंगदा असेंगबा खंगनिंगबसिंगना सेंट्रल कंट्रोल रूम की फोन नंबर 9233522822 दा तौरकनबा खंगहलकली यूनियन मिनिस्टर फॉर वीमेन एंड चाइल्ड डेवलपमेंट अन्नपूर्णा देवी ना हंतकी यूनियन बजट 2024-2025 ता नुपी सिंगी चापका थौरांगा मरी लेनना लुपा कोटी लाख 3.3 एलोकेट तौरकपा असिना पालिबा सेंट्रल लेंगाक असिना नुपी सिंगी लेरिबा अवाब असी उबीबगी खुदमनि हाइना फोंदोखरे वाफम असी न्यू दिल्ली दा मीडिया सिंगा वारी सानबगी थौरम अमदा फोंदोखिबनी महाकना मखा ताना फोंदोखिबदा सेनबा चही कुमजाली सिंगनी के सुकना कुलुमदोय कुनमरीदा सेंट्रल लेंगाकना एलोकेट तौरखिबा नुपी की चौखत थौरांगी सेनफमदगी हंतकना चादा 39.3 हेली प्राइम मिनिस्टर नरेंद्र मोदी ना चौखत इंडिया अमा ओहेना बहोनबदा नुपी सिंगना लुचिंगदुना चौखत लमदम अमा पुरकना बहोनरी हाइना मखा ताना फोंदोरकली women led development. For promoting women led development, the budget carries an allocation of more than 3 lakh crore for schemes benefiting women and girls. This signals our government's commitment for enhancing women's role in economic development. Pradhan Mantri Janjatiya Unnat Gram Abhiyan. For improving the socio-economic condition of tribal communities, we will launch the Pradhan Mantri Janjatiya Unnat Gram Abhiyan by adopting saturation coverage for tribal families in tribal majority villages and aspirational districts. This will cover 63,000 villages benefiting 5 crore tribal people.